ꯃꯈꯥꯁꯦ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯃꯊꯛꯇ ꯑꯩꯁꯦ ꯀꯩꯅꯣ ꯍꯥꯞꯄ ꯂꯥꯛꯏꯅꯦ ꯑꯁꯤꯒꯤ ꯗꯤꯁꯄꯣ ꯀꯩꯀꯥꯁꯦ ꯑꯁꯤ ꯍꯥꯞꯄ ꯂꯥꯛꯄꯅꯦ ꯃꯣꯏ ꯀꯩꯅꯣ ꯌꯧꯁꯤꯜꯂꯛꯑꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏ ꯃꯈꯥꯗꯕꯨꯗꯤ ꯃꯤ ꯌꯥꯝ ꯂꯩꯍꯧꯕ ꯃꯤ ꯂꯩꯖꯗꯦꯕꯀꯣ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥ ꯍꯣꯏ ꯁꯥꯗꯤ ꯃꯣꯏ 3-4 ꯈꯛꯇꯅꯦꯕ ꯑꯗꯨ ꯃꯤ ꯂꯩꯖꯗꯕꯗ ꯂꯣꯏꯔꯦ ꯁꯤꯃ ꯁꯦꯝꯕ ꯐꯖꯕ꯭ꯔꯥ ꯂꯩꯔꯦ ꯁꯣꯝꯒꯤ ꯑꯗꯨꯝ ꯍꯣꯔꯦꯟ ꯂꯥꯛꯄꯩꯗꯣ ꯃꯇꯦꯛ ꯃꯇꯦꯛ ꯑꯗꯨꯝ ꯎꯠꯆꯔꯛꯑꯒꯦ ꯁꯦꯀꯟꯗ ꯍꯥꯏꯔꯛꯑꯦ ꯍꯣꯔꯦꯟ ꯄ꯭ꯂꯥꯎꯁꯨ ꯑꯃꯨꯛ ꯁꯣꯝꯗ ꯑꯃꯨꯛ ꯊꯥꯡꯒꯠꯂꯛꯇꯣꯏꯅꯦꯕꯀꯣ So high I'm hypnotized. What's up is down, what's left is right. Chasing stars and فꯖꯕ 액션! 액션! 액션 도비루! ꯑꯁꯤ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯀꯦꯕꯤꯌꯨ ꯍꯥꯏ ꯀꯦꯕꯤꯗꯕꯗꯒꯤ ꯃꯥꯁꯦ ꯐꯣꯇꯣ ꯅꯝꯕꯁꯨ ꯌꯥꯎꯈꯤꯗ꯭ꯔꯦ ꯃꯌꯨꯝꯗꯒꯤ ꯚꯨꯃꯤꯀꯥ ꯉꯥꯈꯣ ꯃꯊꯛ ꯀꯥꯎꯒꯤꯁꯤ ꯂꯥꯛꯑꯣ ꯀꯔꯤ ꯃꯌꯨꯝꯗ ꯆꯥꯒꯗꯣꯏꯔꯣ ꯀꯩꯅꯥ ꯀꯩꯀꯥ ꯎꯠꯆꯔꯛꯀꯦ ꯑꯁꯤ ꯇꯨ ꯚꯨꯃꯤꯀꯥ ꯕꯨꯝ ꯕꯨꯝ ꯁꯤꯂꯦꯛ Hi everyone ꯇꯧꯔꯛꯎ ꯑꯝꯇ ꯐꯖꯗ꯭ꯔꯥ ꯚꯨꯃꯤꯀꯥꯁꯦ ꯃꯥꯅ ꯃꯦꯀꯞ ꯇꯧꯏꯅꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒꯤ ꯑꯅꯝꯕ ꯑꯗꯨ ꯀꯩꯅꯥ ꯀꯩꯀꯥ ꯎꯠꯆꯔꯛꯀꯦ ꯑꯩ ꯏꯅꯥꯎꯄꯥ ꯑꯍꯟꯅꯤ ꯍꯣꯡꯉꯤꯁꯦ ꯑꯩꯒꯤ ꯍꯦꯛ ꯃꯈꯥ ꯑꯗꯨꯅ ꯌꯥꯝ ꯁꯥꯏ ꯑꯁꯣꯝꯕ ꯃꯇꯥꯏꯒꯤ ꯁꯤꯅ ꯇꯣꯞ ꯐ꯭ꯂꯣꯔꯗꯅꯦ ꯈ꯭ꯋꯥꯏ ꯃꯇꯣꯟꯗ ꯃꯣꯏꯁꯤꯗꯅ ꯁꯦꯝꯃꯤꯁꯦ ꯏꯅꯥꯎꯄꯥ ꯃꯣꯏꯒꯤ ꯃꯃꯥꯟꯅꯕꯈꯩꯒꯤꯀꯣ ꯁꯤꯗꯅ ꯃꯣꯏꯒꯤ ꯀꯩꯅꯥ ꯀꯩꯀꯥꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯕ ꯈꯣꯠꯄ ꯇꯧꯕꯒꯤ ꯃꯣꯏꯁꯤ ꯃꯊꯛꯇ ꯑꯣꯏꯅ ꯁꯦꯝꯃꯦ ꯁꯨꯃꯥꯏꯅ ꯃꯦꯠꯄ ꯅꯨꯡꯉꯥꯏꯇꯕ ꯉꯥꯛꯇ ꯂꯥꯛꯑꯦ ꯁꯤ ꯇꯤꯜꯍꯧ ꯆꯅꯝ ꯃꯤꯅꯥ ꯃꯌꯥꯝ ꯑꯃ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨ ꯅꯣꯏ ꯌꯦꯔꯨꯝꯁꯦ ꯌꯦꯞꯄ ꯌꯥꯎꯅꯈꯤꯅꯤꯀꯣ ꯌꯦꯔꯨꯝꯁꯦ ꯀꯩꯗꯧꯗꯣꯏꯅꯣ
เตาเดี๋ยวพี่มาจะพับตัวบ่า tàu đi nghe tàu nó bằng hai nhà เราหัน ui mày chứ lưới cái tàu nó lưới hàng thằng cái là đổ นั่นสิในทุ่งก็อีสินั่นก็อีกเนาะ bay gì à นะฮะในทุ่งก็อีสิก็อีกเนาะนั่งอ่ะ nhà video này กำลังจะทำได้บิดา nhà của เคยเห็นนิกกี้น้องให้โอนนิกกี้อ่ะไม่เจ้า cái mua sao ให้โอนให้มาเปลี่ยนเลยวันนี้ไม่มุดใครครับ halaman pambagi cái gì ngà lệ bà à xuống nè hujiki lendo 이몽영 시험 여자라 이몽영 들어봐 nhiều cái 됐까 킥도 우리 con này mỗi đi ngoài 그냥 음식이 무슨 게 아니 너무 훨씬 왜 그러지 않아 khari nó xả lại nó lấy mua đồ chứ làm thế lấy nga mình đi được này không có cái rồi à đây thua mà nó mù đẹp chứ mà mình đi à đi bây cây na là cây naคนมาชิเลยสิกิมัดซานุปานิโฮงิสตัวชิมันมาทั้งหงแล้วเดี๋ยวนี้สิสิ่งจะตัวค่อยนำไปภาษาเดียวมีแค่ให้หรอปวดถังทุกทางยินเดาเลยแล้วนี่เก่งแล้วmỗi cái bố lối xí bên mình sang à bà con nó chú của lại coi đâu kìa tôi ăn được
ꯃꯣꯏ ꯀꯩꯅꯣꯒꯤ ꯈꯛꯇꯅꯤꯗ ꯄꯤꯔꯛꯑꯕ 와리다 포장이 당도가 당신다 당도가 당신다 와리 아코이 마네 시레스 아코이 맘마 hꯧꯖꯤꯛ ꯕꯣꯔꯒ ꯀꯩꯅꯥꯒ ꯆꯥꯛ ꯏꯟꯅꯗꯣꯔꯦ ꯁꯦ ꯃꯣꯏ ꯃꯥꯗꯔꯁꯤ ꯌꯦꯡꯉꯨꯁꯦ ꯑꯝꯇ ꯇꯧꯔꯤ ꯐꯤꯕꯝꯁꯤ ꯍꯦ ꯕꯣꯔ ꯀꯩꯅꯥꯗꯤ ꯌꯦꯟ ꯄꯤꯖꯔꯨꯅꯨ ꯀꯩꯅꯣ ꯃꯕꯨꯛ ꯅꯨꯡꯉꯥꯏꯔꯣꯏ ꯔꯣꯁꯟ ꯅꯪ ꯆꯥꯛꯈꯨꯝꯗ ꯏꯜꯂꯨꯅꯤꯀꯣ ꯃꯤꯉꯣꯟꯗ 와우